ꯑꯃꯁꯨꯡ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯨꯛꯌꯥ ꯌꯥꯕꯤꯒꯅꯨ ꯍꯥ ꯅꯨꯡꯁꯤꯅꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯤꯀꯥꯗ ꯊꯝꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯗꯥꯏꯔꯦꯛ ꯑꯩꯕꯨ ꯅꯤꯀꯥ ꯇꯧꯅꯤꯡꯉꯥꯏꯗꯃꯛꯇ ꯂꯥꯛꯎ ꯑꯗꯨ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯧꯒꯦꯅ ꯍꯥꯏꯌꯨ ꯑꯗꯨꯒꯤ ꯃꯇꯝꯗꯩ ꯅꯨꯡꯁꯤꯅꯧꯕ ꯅꯤꯀꯥ ꯇꯧꯖꯜꯂꯣ ꯑꯊꯨꯕꯗ ꯑꯗꯨ ꯅꯠꯇꯦ ꯀ꯭ꯂꯥꯁ 8 9 10 ꯀꯥꯔꯛꯄꯗꯒꯤꯅ ꯆꯍꯤ 5 10 ꯆꯍꯤ 5 10 ꯅꯨꯡꯁꯤꯅꯕꯗꯗꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦꯅꯦ ꯅꯦꯠꯋꯥꯛ ꯑꯄꯨꯝꯕ ꯂꯣꯏꯅ ꯄꯨꯝꯂꯣꯡ ꯃꯥꯡꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯆꯍꯤ 6 3 9 ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯅꯨꯡꯁꯤꯅꯔꯦ ꯅꯃꯥꯖꯀꯤ ꯐꯤꯀꯔ ꯑꯜꯂꯥꯍꯒꯤ ꯑꯀꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯂꯩꯇꯕꯅꯤꯅ ꯆꯍꯤ 3 9 ꯅꯨꯡꯁꯤꯅꯔꯛꯄꯗꯗꯤ ꯄꯨꯔꯥ ꯏꯔꯨ ꯊꯣꯛꯑꯦꯗꯅ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯅ ꯑꯇꯣꯞꯄ ꯆꯠꯈ꯭ꯔꯅꯤ ꯅꯨꯄꯥꯗꯨꯅ ꯊꯃꯣꯏ ꯀꯥꯏꯍꯧꯔꯅꯤ ꯀꯥꯏꯔꯣ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi wabarakatuh ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯃꯤꯛ ꯆꯠꯂꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯐꯣꯂꯣꯋꯔ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯥꯏꯌꯣ ꯃꯣꯔꯣ ꯕꯦꯟ ꯂꯣꯏꯅꯃꯛꯁꯤꯡꯗ ꯋꯥꯐꯝ ꯈꯛꯇꯪ ꯑꯩ ꯊꯝꯖꯒꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯃꯇꯝ ꯈꯖꯤꯛꯇꯪ ꯀꯥꯏꯊꯣꯛꯂꯒ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯥꯍꯦ ꯅꯨꯄꯥ ꯑꯣꯏꯁꯅꯨ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯨꯄꯥꯁꯤꯡꯅꯁꯨ ꯅꯨꯄꯤ ꯊꯤꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅꯁꯨ ꯃꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯧꯒꯗꯕ ꯃꯌꯨꯝ ꯄꯥꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯗꯨꯈꯛ ꯑꯩꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯑꯍꯥꯟꯕꯗ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯁꯣꯏꯕꯅꯤ ꯑꯃꯁꯨꯡ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯍꯜꯂꯛꯀꯦ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯑꯔꯥꯟꯕꯅꯤ ꯃꯗꯨ ꯈꯜꯂꯤꯕ ꯖꯕꯇꯛꯀꯤ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯤ ꯐꯥꯎꯕ ꯅꯪ ꯄꯟꯊꯨꯡꯁꯨ ꯌꯧꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯕꯗꯤ ꯐꯪꯈꯤꯕ ꯌꯥꯏ ꯕꯠ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯁꯥꯟꯇꯤ ꯍꯥꯏꯕꯗꯨ ꯀꯕꯤꯗ ꯐꯪꯕ ꯉꯝꯃꯣꯏꯕ ꯃꯔꯝ ꯀꯔꯤꯒꯤꯗꯃꯛꯇ ꯐꯪꯕ ꯉꯝꯃꯣꯏ ꯑꯩ ꯂꯣꯏꯅꯃꯛ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯁ꯭ꯀꯤꯞ ꯇꯧꯗꯕꯗ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯥꯂꯤꯝ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯋꯥꯍꯪ ꯀꯌꯥ ꯑꯩꯈꯣꯏꯗ ꯍꯪꯂꯛꯏ ꯋꯥꯍꯪ ꯀꯌꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯑꯩ ꯍꯥꯏꯐꯦꯠ ꯈꯟꯗꯕ ꯌꯥꯕ ꯈꯟꯊꯔꯕ ꯃꯇꯨꯡꯗꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯪꯉꯛꯄꯁꯨ ꯌꯥꯎꯏ ꯀꯔꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯃ ꯑꯩꯒ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ ꯃꯥꯅ ꯑꯩꯕꯨ ꯂꯧꯔꯅꯤ ꯍꯥꯏꯔꯦ ꯑꯩꯅꯁꯨ ꯃꯍꯥꯛꯉꯣꯟꯗ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏ ꯑꯗꯣ ꯃꯍꯥꯛꯅ ꯑꯩ ꯂꯧꯔꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯩꯅꯁꯨ ꯃꯍꯥꯛꯉꯣꯟꯗ ꯂꯩꯔꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯩꯅ ꯃꯍꯥꯛꯉꯣꯟꯗ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅꯤ ꯅꯤꯀꯥ ꯁꯣꯜꯂꯁꯤ ꯂꯧꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤ ꯊꯨꯡꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯦ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯃꯦꯆꯥꯞ ꯑꯗꯨ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯝ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯒꯤ ꯖꯥꯗꯨ ꯇꯧꯁꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯇꯧꯋꯤ ꯁꯤꯔꯒ ꯂꯩꯕ꯭ꯔꯥ ꯑꯃꯁꯨꯡ ꯗꯨꯋꯥꯒꯨꯝꯕꯗ ꯑꯝꯇ ꯍꯥꯏꯔꯛꯎ ꯇꯥꯛꯂꯛꯎ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯍꯥꯏ ꯉꯁꯤ ꯌꯧꯐꯥꯎꯕꯗ ꯃꯍꯥꯛꯄꯨ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯒꯤꯗꯃꯛꯇꯗꯤ ꯀꯔꯝꯕ ꯗꯨꯋꯥ ꯂꯩꯕꯅꯣ ꯀꯔꯝꯕ ꯊꯕꯛ ꯇꯧꯒꯗꯕꯅꯣ ꯍꯥꯏꯅꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯅꯣꯡꯐꯥꯎ ꯍꯪꯕ ꯉꯝꯗꯕ ꯍꯔꯥꯝ ꯑꯣꯏꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯡꯁꯤꯅꯔꯤꯕ ꯑꯃꯁꯨꯡ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥ ꯃꯗꯨ ꯀꯣꯏꯅꯕꯗꯨꯁꯨ ꯖꯥꯏꯖ ꯅꯠꯇꯕ ꯍꯔꯥꯝ ꯑꯣꯏꯕ ꯇꯨꯒꯤ ꯍꯔꯥꯝ ꯑꯣꯏꯕ ꯃꯤ ꯅꯪ ꯃꯍꯥꯛꯅ ꯂꯧꯒꯅꯤ ꯑꯃꯁꯨꯡ ꯂꯧꯔꯣꯏ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯠ ꯑꯃꯁꯨ ꯈꯪꯗꯕ ꯃꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯅꯕꯗꯨ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯨꯡꯅꯅꯤꯡꯉꯥꯏꯒꯤ ꯀꯔꯝꯕ ꯗꯨꯋꯥ ꯂꯩꯕꯅꯣ ꯀꯔꯝꯕ ꯇꯧꯋꯤꯁ ꯂꯩꯕꯅꯣ ꯍꯥꯏꯔꯛꯎ ꯍꯥꯏꯔꯤꯕ ꯍꯪꯉꯤꯕ ꯃꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯏꯀꯥꯏꯕ ꯈꯪꯗꯕ ꯑꯃꯁꯨꯡ ꯃꯔꯝ ꯆꯥꯗꯕ ꯃꯤ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯑꯣꯏꯒꯗ꯭ꯔꯣ ꯈꯜꯂꯣꯕ ꯐꯔꯦꯕ ꯍꯪꯉꯣꯕ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯛ ꯆꯥꯎꯅ ꯇꯣꯜꯂꯤꯕ ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯑꯗꯨꯒꯤ ꯍꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯉꯛꯎ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯒꯤ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯅꯣꯡꯃꯗꯗꯤ ꯍꯪꯗꯦ ꯑꯗꯨꯒꯨꯝꯂꯕ ꯍꯔꯥꯝ ꯑꯣꯏꯕ ꯂꯝꯕꯤ ꯍꯔꯥꯝ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯍꯪꯉꯤꯕ ꯑꯗꯨ ꯀꯣꯏ ꯑꯗꯨꯒꯤ ꯗꯨꯋꯥ ꯑꯃꯐꯥꯎꯕ ꯂꯩꯇꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯣꯏ ꯇꯕꯤꯁ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯇꯧꯋꯤꯁ ꯁꯤꯔꯤꯕꯅꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤꯗꯃꯛꯇ ꯖꯥꯗꯨ ꯇꯧꯁꯤꯜꯂꯤꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤꯗꯨ ꯀꯣꯏ ꯑꯔꯥꯟꯕꯅꯤ ꯃꯗꯨꯒꯤꯗꯨ ꯗꯨꯋꯥ ꯂꯩꯇꯕꯤꯗ ꯗꯨꯋꯥ ꯄꯤꯔꯛꯏꯕ ꯃꯤ ꯑꯗꯨꯁꯨ ꯑꯁꯣꯏꯕꯅꯤ ꯑꯃꯁꯨꯡ ꯑꯔꯥꯟꯕꯅꯤ ꯊꯕꯛ ꯑꯃꯈꯛꯇꯪ ꯂꯩ ꯐꯔꯦ ꯅꯪ ꯏꯟꯁꯥꯟꯅꯤ ꯁꯣꯏꯗꯕ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯅꯍꯥꯛꯅ ꯃꯔꯤ ꯑꯗꯨꯒꯤ ꯅꯤꯀꯥ ꯇꯧꯔꯤꯉꯩꯗꯃꯛꯇꯅꯤ ꯍꯥꯏꯅ ꯄꯥꯎ ꯊꯥꯔꯒ ꯃꯍꯥꯛ ꯅꯪꯒꯤ ꯅꯤꯀꯥꯒꯤ ꯂꯝꯕꯤꯗꯨꯗ ꯄꯨꯔꯛꯑꯒ ꯅꯈꯣꯏ ꯑꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕ ꯇꯨꯒꯤ ꯃꯇꯝ ꯃꯗꯨꯗ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯆꯍꯤ 3 ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯈꯤꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯤ ꯊꯨꯡꯅꯔꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯔꯒ ꯌꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯗꯨꯗ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯔꯒ ꯌꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯅꯤꯃꯛ ꯑꯗꯣ ꯑꯗꯨꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯒꯨꯅꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯇꯤꯛ ꯒꯨꯅꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯃꯇꯤꯛ ꯒꯨꯅꯥꯅꯤ ꯃꯔꯝꯗꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯑꯃꯁꯨꯡ ꯖꯤꯇꯅꯤ ꯕꯤ ꯑꯜꯂꯥꯍꯅ ꯊꯥꯔꯛꯄ ꯗꯨꯅꯤꯌꯥꯒꯤ ꯅꯕꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯀꯔꯝꯕ ꯅꯕꯤꯅꯣ ꯀꯔꯝꯕ ꯋꯥꯂꯤꯅꯣ ꯀꯔꯝꯕ ꯕꯨꯖꯨꯛꯅꯣ ꯑꯃꯈꯛꯇꯪ ꯍꯥꯏꯌꯨ
matam chuppada makoi sing adu nupi adu chahi ani ahum amsung tha manga tara nungsinare masak matau khangnare magi thamoi khangnare adugi matung adu nupi adu ma lobani haina karamba Quran da yawbno karamba hadith da yawbno amma khaktang di puthokpiyo adugi matam maduda nuksina ba ikoina ngasi khangnari ba amsung nuksinari si achumbani amsung yabani haibadu ai haigi amsung yage ba lekin aina yengbadadi aina tabada aina sonbadadi any mafam ama fawda thengna ba yawdri karamba nabi singna wali singna bujuk singna duna mahak nupi adu lawa matamda hana nungsinaraga nupi adu gi magun khanga lawba kari gumba amfo yawdeba Allah gi rasul sallallahu alaihi wasallam adu laktringa gi mamang gi wadi ma sumne ibiri Allah gi rasul gi mapa Abdullah aduna Makka aduda magi mapa aduga Abdul Muttalib ka chatum matamda Warqa bin Nawfal haiba nupa adu Makagi Quraysh ki achuba alim mamani mahaki nupi mahaki manau nupi aduna Abdullah adu uba matamda mahakna khalle masigi khandan dagi soitra Muhammad asi lakadaba aruiba nabi lakadaba mahaki matik magun wangi magi maithong mubarak asi thawan michakum na ngali aduna mahak onda ai propose toge mahak onda ai mahaki nupi oigi haina ai haige haina haiba matamda mahakna haire Abdullah nahang angonda nikato kadigum nahang na angonda nikato budadi utchama pigani sini haise karigum nang nangonda nikato bataraba ai sinangi nupi ohin bataraba ingonde shadi to bataragadi aina nahang onda utchama pigani sini haise maramdi Abdullah si maugi mapa Abdul Muttalib aduna qurbani tawngai damakta puthorako matam maduda ma Abdullah adugi mahutta utchama Abdul Muttalib na qurbani tawkiba macha adugi mahutta adugi mahut aduda nang qurbani tawngai da puthorako matamda nangi adugi mahutta fidyada nangi napa Abdul Muttalib na utchama len gibido madugi mahutta aduga chapmara masing nang angoda nikato pigi sinai अखोई वर्दी कहीं है कि नहीं इस यारे हराओ मतम मधु अल्लाह के रसूलुल्लाह कुनती मतम अदुगे मतम मधु दो होवा महा नुपी अदुना अचूब ऑफर अदु बिरक मतम दा अब्दुल्ला अदुन कुंगी आई नहा का नुक्सी नब ngमोय आई नगी अपाम बयारोय मरमदि आई की इपा लई इपा बो आई नुक्सी अमसुम इपा से मक्का दा ख्वाइदगी मिन इज्जत तौनरिबनी महा के अयाब याउदना अमसुम महा के इजाजत याउदना आई नगोंद शादी तौब ngमोय आई नहा गोंद शादी तौरगा आई नुपी ओइब ngमोय अदुना आई की इपा दा हंगखिगनी इपा अदुना करिगुंबे याब तारगदि आई सोयदन यागनी हाइन कुंगी मतम अदुदे इस्लाम लाक्त्रिंगाई के मतम अदुदा बुबा अदुक यामना चाव ऑफर दु पिरक मतम दे इनकार तरोमे बनुसिरे पाइतल चिन्नाउसी ngasi yengum imung amda ningol ani pokpa ningol ani mama nasu mapa nasu macha nupi sing amjung macha nupa sing ado nupa koina li nupi sing aduna magi nupa adu lak matam du una hanbagi khuda ge kasam jad na haime Allah ge waste ngachi samaj ta society da ngachi aikoi da laiba awaba aikoi da laiba khuding mak sing aje imung khuding mak ta gunagar utobi jina tobi ai nupi leire madu gi maram dani aikoi ne ngachi awaba lai je aikoi na khalle jina tau bai bache nupa amadi nupi ani khak leiminaraga phamdin nabdo adu khak da jina tau bunare Allah ge banda nang na nangi nacha adu ga koina halliba nupa adu ga lambi da natraga na sorokta natraga yum adu da kana chule ta mafam adu nang una halliba amjung theng na halliba do halanke makoi ni leiminaraga hibinda ta bataraga chu mi makut pai nariba mi ek ek jannariba to fatta ba kaya tordo madu jina ni ne Allah ge banda sing madu gum guna adu tauba matam da hauji aina haije lan reng biu nupi na koi chu nupa na koi chu adugi madik masigi guna che ikoi gi rakta amoirabani nupa mana nupi manga koi de manga mak adu nong masida mathang chatlaga unaraga manga mak adugi makut to chu natraga na mamai to chu karigumba amma natraga amma de fattaba guna ma tawraga mak nupa adu mayum da li edu magi dosingi marupta magi mama na ba sing liribani ngasi de aina mi ani ahum unari madugi mi adu unam matam da aina sumena fattaba mai kam nungai ajum sum tawri haina ngasi ni khuda ge waste ngasi gi samaj asida machugum laba guna che nupa nasu nupi su madugi guna adu guna ne haina khalaktre nupa adu nupi koi bata nupi adu nupa adu koi matamda madugi guna aso masigi guna ase guna natte ko haina khalaga tawnare kari ju guna pu daba amagum sawaf gi tabuk tawbadagi hena haraunai adugi matik haraunaraga tawnaiba maduna maram warga toba so tawdre maram di guna ne haina khalaga tawdaba sabuk adubo ma karamna toba tawgani maduna maram warga masi koi samaj tang asi awaba mayam la ibaneba asigi iche ichal aigi nupa sing nasu nupi koiba matamda
ꯐꯠꯇꯕ ꯋꯥꯈꯜꯒ ꯂꯣꯏꯅꯔꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯑꯃꯅ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯅ ꯙꯣꯀꯥ ꯇꯧꯔꯛꯄ ꯅꯝꯊꯥꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯄꯥꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯅꯤꯀꯥꯒꯤ ꯅꯪꯒꯤ ꯅꯃꯥ ꯑꯃꯗꯤ ꯅꯄꯥ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯕꯨ ꯅꯤꯀꯥ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔ ꯂꯥꯛꯑꯣ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯅꯨꯄꯥ ꯊꯣꯛꯏ ꯅꯪꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯌꯥꯒꯦꯀꯣ ꯍꯥꯏꯅ ꯈꯜꯂꯣ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯍꯥꯏꯌꯨ ꯑꯗꯨ ꯅꯠꯇꯦ ꯃꯥꯅ ꯇꯧꯁꯟꯅꯕ ꯅꯪ ꯈꯪꯕ꯭ꯔꯕ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗꯒꯤ ꯑꯣꯏꯖꯕ ꯂꯧꯅꯉꯥꯏꯗꯃꯛꯇ ꯊꯦꯝꯁꯟꯅꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯣꯏꯖꯕꯗꯨ ꯅꯍꯥꯛꯉꯣꯟꯗꯒꯤ ꯐꯪꯈ꯭ꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯞꯊꯣꯛꯈ꯭ꯔꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯝꯃꯦ ꯃꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯁꯤꯒꯤ ꯃꯤꯁꯥꯞ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯒꯤ ꯃꯥꯅ ꯑꯩ ꯂꯧꯒꯗ꯭ꯔꯣꯃꯦꯅ ꯍꯥꯏꯔꯝꯃꯤꯃꯤ ꯑꯗꯨꯒ ꯃꯥꯅ ꯊꯃꯣꯏ ꯊꯨꯒꯥꯏꯔꯝꯃꯦ ꯀꯣꯏ ꯒꯨꯅꯥ ꯅꯠꯇꯦ ꯑꯗꯨꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕꯗꯨ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯦ ꯑꯗꯨ ꯅꯠꯇꯦꯕ ꯅꯪꯅ ꯐꯠꯇꯕ ꯂꯝꯕꯤ ꯃꯤꯅ ꯒꯨꯅꯥ ꯇꯧꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯌꯥꯔꯒ ꯄꯨꯟꯅ ꯒꯨꯅꯥ ꯇꯧꯃꯤꯟꯅꯔꯝꯃꯦ ꯃꯥꯅ ꯑꯃꯁꯨꯡ ꯅꯪ ꯑꯅꯤꯃꯛ ꯑꯗꯨꯒꯤ ꯅꯔꯥꯏꯕꯛ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯇꯝꯕꯁꯨ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯑꯜꯂꯥꯍꯒꯤ ꯅꯔꯥꯏꯕꯛꯇ ꯇꯝꯃꯛꯄ ꯄꯣꯠꯇꯨ ꯊꯤꯒꯗꯕ ꯑꯃꯁꯨꯡ ꯍꯣꯠꯅꯒꯗꯕꯗꯨꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯞꯄ ꯑꯣꯏꯖꯕ ꯍꯥꯏꯁꯦ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕꯒꯤ ꯐꯤꯇꯔꯠꯅꯤ ꯄꯥꯏꯈꯤꯕ ꯄꯣꯠꯁꯦ ꯍꯜꯂꯒ ꯄꯥꯏꯅꯤꯡꯗꯕꯅꯤ ꯑꯇꯣꯞꯄ ꯑꯃ ꯄꯥꯏꯅꯤꯡꯕꯅꯦꯕ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯅꯤꯡꯗꯦꯕ ꯑꯇꯣꯞꯄ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠ ꯑꯃꯗ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯣꯏꯅ ꯈꯜꯂꯒ ꯁꯤꯖꯤꯟꯅꯅꯤꯡꯕꯅꯦꯕ ꯃꯍꯥꯛꯅ ꯅꯪꯕꯨ ꯂꯧꯔꯒ ꯑꯣꯏꯖꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯅꯪꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗ꯭ꯔꯤꯉꯩꯅ ꯃꯍꯥꯛꯀ ꯅꯪꯒ ꯅꯤꯀꯥ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯐꯠꯇꯕ ꯂꯝꯕꯤꯗꯨ ꯅꯪꯅ ꯂꯣꯏꯅ ꯀꯠꯊꯣꯛꯑꯒ ꯄꯤꯊꯣꯛꯈ꯭ꯔꯕꯅꯦ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯦꯕ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯒꯨꯅꯥꯅꯤ ꯕꯠ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯝꯃꯒ ꯃꯥꯅ ꯑꯇꯣꯞꯄ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯑꯗꯣ ꯃꯣꯏꯒꯤ ꯒꯨꯅꯥ ꯅꯠꯇꯦ ꯁꯤꯅꯤ ꯍꯥꯏꯁꯦ ꯀꯔꯤꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯉꯁꯥꯏ ꯅꯨꯡꯁꯤꯅꯔꯤꯕ ꯑꯗꯨꯁꯨ ꯒꯨꯅꯥ ꯃꯍꯥꯛꯅ ꯅꯪ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯁꯨ ꯒꯨꯅꯥ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏꯗ ꯃꯁꯂꯥ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯗ ꯁꯨꯡ ꯍꯪꯉꯛꯀꯅꯨ ꯃꯔꯝꯗꯤ ꯖꯥꯏꯖ ꯅꯠꯇꯕ ꯄꯣꯠꯇꯨ ꯅꯪꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯒꯤ ꯑꯩꯈꯣꯏ ꯊꯋꯥꯕ ꯑꯃꯁꯨꯡ ꯊꯤꯀꯥꯅ ꯂꯩꯇꯦꯕ ꯅꯨꯄꯥꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯌꯨ ꯅꯨꯄꯤ ꯑꯩꯒ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯄꯥꯝꯗꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯥꯝꯕꯗ ꯑꯩ ꯅꯪꯒ ꯅꯤꯀꯥ ꯇꯧꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯌꯨ ꯖꯤꯇꯅ ꯅꯨꯡꯁꯤꯅꯔꯒ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅꯅꯤ ꯉꯁꯤ ꯍꯨ ꯊꯛꯑꯒ ꯁꯤꯔꯤꯕ ꯃꯤꯁꯤ ꯆꯥꯝꯃꯗ 99% ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕꯒꯤ ꯇꯧꯏ ꯀꯔꯤꯒꯤ ꯃꯔꯝꯗꯤ ꯅꯨꯡꯁꯤꯅꯒꯅꯨ ꯍꯥꯏꯕꯗꯨ ꯏꯁꯂꯥꯝꯅ ꯖꯥꯏꯖ ꯑꯣꯏꯍꯟꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯁꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯣꯏꯔꯛꯀꯗꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯒꯗꯕꯗꯤ ꯑꯜꯂꯥꯍ ꯈꯛꯇꯗ ꯅꯠꯇ꯭ꯔꯕ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯈꯛꯇꯗ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯇꯦꯛ ꯁꯃꯥꯖ ꯃꯇꯦꯛ ꯑꯁꯤ ꯆꯍꯤ 5 ꯅꯨꯡꯁꯤꯔꯝꯃꯤ ꯆꯍꯤ 8 ꯅꯨꯡꯁꯤꯅꯔꯤꯕꯤ ꯑꯩꯈꯣꯏꯅ ꯀꯥꯏꯅꯔꯣꯏꯁꯤ ꯅꯪꯅ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯅꯪꯅ ꯑꯩꯒꯤ ꯃꯅꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏꯅ ꯊꯋꯥꯏꯒꯤ ꯃꯅꯤꯅꯤ ꯅꯪꯒꯤ ꯅꯃꯥꯗꯨꯅ ꯊꯥ 9 ꯅꯧꯄꯨꯔꯒ ꯅꯪꯕꯨ ꯄꯣꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯃꯇ ꯅꯪꯒꯤ ꯅꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯏꯃꯥ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯅꯩ ꯏꯃꯥ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯩꯅ ꯆꯥꯔꯤꯁꯤ ꯏꯃꯥ ꯅꯪ ꯆꯥꯎꯅꯗꯤ ꯅꯣꯡꯃꯇꯗꯤ ꯅꯨꯄꯥꯅꯁꯨ ꯅꯨꯄꯤꯅꯁꯨ ꯏꯟꯕ ꯑꯃꯁꯨꯡ ꯄꯤꯖꯕ ꯑꯃꯁꯨꯡ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯇ ꯊꯦꯡꯅꯕ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯒꯨꯝꯂꯕ ꯃꯌꯨꯡ ꯆꯥꯃꯤ ꯆꯥꯝꯗꯦ ꯈꯪꯗꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯥ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕ ꯅꯥ ꯅꯃꯥꯖ ꯁꯣꯜꯂꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯀꯔꯤꯅꯣ ꯅꯥ ꯃꯃꯥ ꯃꯄꯥꯒꯤ ꯍꯛ ꯀꯔꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯗꯕꯗꯨꯕꯨ ꯅꯪꯉꯣꯟꯗ ꯋꯥꯍꯩ 2 5 10 ꯑꯊꯨꯝꯕ ꯅꯪꯉꯣꯟꯗ ꯇꯩꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩ ꯃꯥ ꯅꯠꯇꯅ ꯑꯩꯗꯤ ꯂꯩꯔꯔꯣꯏ ꯃꯥꯅ ꯑꯩ ꯂꯨꯅ ꯇꯧꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅꯔꯒꯦ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯗꯤ ꯌꯦꯡꯉꯔꯣꯏꯅ ꯈꯜꯂꯦ ꯑꯗꯨꯅꯗꯤ ꯙꯣꯀꯥ ꯑꯃꯁꯨꯡ ꯙꯝꯀꯤ ꯇꯧꯔꯝꯃꯒ ꯅꯪ ꯑꯣꯏꯖꯕ ꯃꯥꯡꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯑꯍꯥꯟꯕꯗ ꯇꯧꯒꯗꯕ ꯍꯛ ꯑꯗꯨ ꯅꯪ ꯍꯥꯟꯅ ꯄꯥꯡꯊꯣꯛꯎꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯑꯐꯕ ꯃꯤ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯃꯤ ꯑꯗꯨ ꯐꯪꯗꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯜꯂꯥꯍꯗ ꯊꯥꯖꯧ ꯑꯜꯂꯥꯍ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇ ꯇꯧꯍꯟꯈꯤꯕ ꯊꯝꯈꯤꯕ ꯅꯤꯀꯥ ꯑꯣꯏꯒꯗꯕ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯑꯗꯨꯒꯤ ꯃꯤ ꯑꯗꯨ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪꯅ ꯅꯨꯄꯥ 100,000 ꯅꯨꯡꯁꯤꯅꯕ ꯇꯥꯔꯒꯁꯨ ꯀꯣꯏꯅꯕ ꯇꯥꯔꯒꯁꯨ ꯀꯃꯤꯇ ꯊꯨꯡꯅꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯑꯜꯂꯥꯍ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇ ꯇꯝꯈꯤꯕ ꯃꯤꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯅꯍꯥꯛꯀꯤ ꯐꯪꯒꯗꯕ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯂꯥꯏꯕꯛꯇꯒ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯁꯤ ꯂꯥꯏꯕꯛꯇ ꯇꯝꯒꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯈꯣꯠꯂꯨꯅꯨ ꯍꯥꯏ ꯅꯔꯥꯏꯕꯛꯁꯤ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯂꯣꯏꯅ ꯑꯋꯥꯕ ꯑꯝꯇ ꯂꯩꯔꯔꯣꯏꯅꯦ ꯗꯨꯅꯤꯌꯥꯗ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯅꯤꯅꯦ ꯑꯋꯥꯕ ꯑꯃꯐꯥꯎ ꯂꯩꯔꯔꯣꯏ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯅꯦꯕ ꯇꯧꯒꯅꯨ ꯑꯗꯨꯒ ꯅꯨꯄꯥ ꯅꯧꯖꯋꯥꯟ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨ ꯀꯣꯏꯒꯅꯨ ꯐꯠꯇꯦ ꯑꯗꯨꯒ ꯑꯃꯅ ꯀꯔꯤ ꯅꯪꯅ ꯐꯩ ꯆꯨꯝꯃꯤ ꯀꯣꯏꯕꯁꯨ ꯐꯠꯇꯦ ꯑꯗꯨ ꯅꯪꯒꯤ ꯅꯆꯦ ꯅꯆꯜ ꯂꯩꯔꯤꯕ ꯅꯆꯦ ꯅꯆꯜꯁꯤꯡ ꯑꯗꯣ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯂꯥꯛꯑꯒ ꯏꯖꯠ ꯃꯥꯡꯍꯜꯂꯝꯃꯒ ꯅꯪꯒꯤ ꯅꯆꯦ ꯅꯆꯜꯁꯤꯡ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯅ ꯂꯥꯛꯑꯒ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯈꯤꯕ ꯃꯇꯝꯗ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏ ꯀꯕꯤꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯣꯏꯁꯦ ꯑꯗꯨꯒꯨꯝꯅ ꯅꯪꯅ ꯉꯁꯤ ꯀꯣꯏꯕ ꯆꯠꯂꯤꯕ ꯃꯤ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯆꯟꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯆꯦꯅꯤ ꯃꯗꯨꯕꯨꯁꯨ ꯅꯪꯒꯤ ꯅꯆꯦ ꯅꯆꯟꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯥꯕꯨ ꯏꯖꯠ ꯇꯧꯕꯤꯌꯨ ꯑꯁꯦꯡꯕ ꯅꯨꯄꯥꯗꯤ ꯅꯨꯄꯤꯕꯨ ꯏꯖꯠ ꯇꯧꯕ ꯉꯝꯃꯤꯕ ꯅꯨꯄꯥꯗꯣ ꯑꯁꯦꯡꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯒꯗꯕ ꯑꯃꯅ ꯄꯔꯗꯥꯒꯤ ꯍꯥꯂꯥꯠꯇ ꯂꯩꯕꯤꯌꯨ ꯀꯣꯏꯅꯁꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯨꯛꯌꯥ ꯌꯥꯕꯤꯒꯅꯨ ꯅꯨꯡꯁꯤꯅꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯤꯀꯥꯗ ꯊꯝꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯗꯥꯏꯔꯦꯛ ꯑꯩꯕꯨ ꯅꯤꯀꯥ ꯇꯧꯅꯉꯥꯏꯗꯃꯛꯇ ꯂꯥꯛꯎ ꯑꯗꯨ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯧꯒꯦ ꯍꯥꯏꯅ ꯍꯥꯏꯌꯨ ꯑꯗꯨꯒꯤ ꯃꯇꯝꯗꯩ ꯅꯨꯡꯁꯤꯅꯧꯕ ꯅꯤꯀꯥ ꯇꯧꯖꯜꯂꯣ ꯑꯊꯨꯕꯗ ꯑꯗꯨ ꯅꯠꯇꯦ
क्लास 8 9 10 कारकपदगिनी चाही मंगा तारा चाही मंगा तारा नुसीनबदि पुमलोय लोयरेने नेवाक अपुम लोइन पुमलोंग मांगबनेबा नत्रो हुई यौदोंग फोब लेमिनरदि नुसीरि नत्रो युमदे जोकपदु फोवा दो चाही तरुक तरेत निपान नुपा दुग वरी सानरे नुसीनरे ना नमाज की फिकर अल्लाह के अकीब करीगुम बोले तरमेना चाही तरेत निपान नुसीनरकपदि पुरा इरु थोएदना पुमलोय लोयरे तुई मतुंगदेदि नुपादुना नुपीदुना अतोप चटखरनी नुपादुना थमोय कायहौरनी काइरो पुम तोय तोयरो नगोई थमोय सिंगदो नोय नोयना पंगबगी नुपी सिंगना कपने आई मान मांगहल्लंबने आई मा लोयरमी मेसाब आई पुमलोय लोयरे आई कइदौ हाइबो मा अफबो ओइरो मिगे थमोय थुगाइरगा अफबो करी ओइद्रमोय अदु नति मिगे थमोय थुगाइरा अफबो ओइरो हाइसे मचिन मनाउगे हक मतपा अतोप अतोप हक सिंगदा हराम ओइबे थबुक तौरगा मिगे थमोय थुगाइबे काइगनी खंगना खंग नंग खोंग थांजिल्लगा काइरिम नत्रो काइरो अदुदि तोइरो पुमतोय तोइरो कोई अल्लाह के मनाक्तजु पिजार लैरो अदुगी हिसाब किताब लैरो कइदोबि लैद्रोमो नंग अरान नंग नंदे अरान थबुक तौरदुना मीडिया हेन बिथि चकिबदि तोबा तो अल्लाह दा हाइजो अदुना आइगे नुसिरबा इपाइ तोले चिलनाउसिंग अमसुंग अइकोई युमदा लैरिबा इचे इचल अमसुंग खुदिंगमक्सिंग इचासिंगसे मपुंग फानजी खास करोना स्कूल तंबीरिबा कॉलेज तंबीरिबी इचे इचलसिंग असि लंबीदे सरोक्ता नुपासिंग ओइनरे अमसुंग उनरे हाइना वखन चाउथोकलिबी अमसुंग मुखाइरिबी कुइद्रबनी नकोई नमित्तगी नपी तार कपलकदबा तौगनु अल्लाह ना हाइबो हुकुम मसिगे मतुंगिना पुंसी लेलु नुसीनबा कोई इस्लाम दा जायज नत्ते हाइरगदि नत्रबनी लोइरे सिगे अतोपदा इना करिगुम अम्बु हाइनगे मचाक लैते कोई ना कोई पुनवा इस्लाम ना हाइरबा सिगे मतुंगिना पुंसी लेनबा पंगन पिनबुचन